लोक सभा की मिखल बीजेपी के MLA पाउलेनन हाउकिफ की साइकोट एसी बोट 1962 की मथक्ता लेबगी मनुंगदा NDA की मिरेफ न बोट 519 फंगबदा कांग्रेस की मिरेफ न बोट 1994 फंगखिबा सिना मरम ओइरगा बीजेपी की लुचिंगबा सिंगना महाकपु थाजाखिगद्रा हाइबा वहांग हंगनरकली नागा सिंगना KNF UPF की मथक्ता कनबा मिइंग चंगलगनी JTC कुकी सिंगी लुफ KNF UPF ना लोगी वांगमदा इरेंग लियांगमै नागा विलेज की खुलसिंगदा चथरिबा थवोंग सिंगी मायक्ता जॉइंट ट्राइब काउंसिल JTC ना कनबा मिइंग चंगना बवारेफ लौख्रे नागा येलो फुरुप सिंग जेमे लियांगमै रोंगमाइदी इनपुई ट्राइब की अपुनबा जॉइंट ट्राइब काउंसिल की इन्फॉर्मेशन एंड पब्लिसिटी की थादोरकपा चेरोल अमदा कुकी खुलाई पाइबसिंगने इरेंग लियांगमै नागा विलेज दा लोगी वांगमदा चथरिबा काहेनबा थवोंग सिंग अदुगी मायक्ता अकनबा मिइंग चंगनाबगी दमक ngasi JTC na sinduna thubagi oiba mifam ama Senapati district ki Makhan Liangmai village ta pangthokre ngasi gi mifam aduna kuki khulai paiba singnan Nagajar lam singda narol da khunda silakpa furup asigi resource singda khut thingjilakpa naga gi hingbagi right ta khut thingjilakpa yauna furup asigi traditional rights ta aki akhang pirakpagi thawongbu akanba mawongda yaningda phongdoki mifam aduna कुकी खुलाई पाइब सिंग मायक्ता वारेफ कया सुलौखी हारिब वारेफ सिंग अदुदी कुमजा 2025 ता यानाखिबा वारोल सिंग मपुंग फाना थबक ओंथोक्ट्रिबा फावबा मणिपुर की नागा ताब मफम सिंगदा कुकी चंगबदा थिंगमा थंबा इरेंग न्यागमै था सिगी तरागा माथोय अमदि तरागा निथोयदा थोखिबा थौदो अदुदा चेनबा सिंग मसक खंगदोक्तुना चैराक पीबा लोइना मखा ताबा वारोल अमा थोक्ट्रिबा फावबा सोसियो इकोनॉमिक अमदि प्रोफेशनल इंटरेक्शन सिंगदा खुदक्तगी थिंगमा थंबा हाइबा वारेफ सिंग लौखी पनबा याबदी FNCC नसु अकुकी सिंग नागा ताब मफम सिंगदा चटपदा थिंगमा थमख्रबनी ममांग चेगी ऑगस्ट 8 मणिपुर लेंगा अमसुंग फुट हिल्स नागा कोऑर्डिनेशन कमिटी FNCC गा MOU साइन तौनदुना यानाखिबा वाफम थबक ओंथोक्ट्रिबा फावबा फुट हिल नागा ओल कलसा रोड अमसुंग नेशनल हाईवे 37 ना कुकी सिंग चथोक चसेन तौबदा थिंगमा थमले हारी FNCC ना थादोरकपा चेरोल अमदा ममांग चेही 2025 की ऑगस्ट 8 दा कमिटी एसिगी मणिपुर लेंगा का अनिगी मरक्ता MOU अमा साइन तौनकी नाकल अनिगी मरक्ता यानादुना साइन तौनखिबा वाफम सिंग अदुदी अहानबदा फुट हिल एरिया दसु कैंप हांगदबा अनिसुबदा इलीगल ओइबा मवंगदा पोपी थाबा थिंगनबा खुदक्ता थबक लौखटपा अमदी अहुमसुबा ओइना यानाखिबा वाफम दी इलीगल रोड कंस्ट्रक्शन की मतंगदा दरकार ओइबा लीगल एक्शन लौबा हाइबसिनी एकर 403 थारम पोपी पांबी सिंग यानथख्रे लौसक 94 मई थादोख्रे पुलिस कंट्रोल रूम ngasi थोरक चेरोल अमदा था सिगी तरागा निथोय दगी ngasi फाव चथरकेबा पोपी पांबी सिंग यानथत्पगी ड्राइव ता कांगपोपी डिस्ट्रिक्ट की साइकिल PS तं कोनबा तोंगान मफम सिंग एकर 403 लोम चावबा एरिया दा थारंबा पोपी पांबी सिंग यानथतुना मांगहनख्रे अदुगा पोपी पांबी सिंग asi थाबदा सिजिनरंबा लौसंग 94 स्प्रे पंप पाइप थुम पेस्टिसाइड अमसुंग हार्बिसाइड कया सुमई थादोक्तुना मांगहनख्रे हारी पोपी पांबी यानथत्पगी ड्राइव asi सेक्यूरिटी फोर्स ना नार्कोटिक कंट्रोल ब्यूरो NCB अमसुंग मणिपुर लेंगा की फॉरेस्ट डिपार्टमेंट के ऑफिशियल सिंगना खुसमनदुना चथरखिबनी हारी री लेनदे RPF PLA रिवोल्यूशनरी पीपल्स फ्रंट RPF की असिस्टेंट सेक्रेटरी पब्लिसिटी बंकिंगी चेरोल अमदंगरांग इराई नुमिता मणिपुर पुलिस की फेसबुक ग्रुप ता फोंगलखिबा सेक्रेटरी फोर्स ता फारे हारिबा चबुंगपम थाइबे मानिफुगमापन एलाइस मेदा तेरा लौक्रपम लेकाइदा लेबा मियो एसी RPF अमदी मसिगी लानमी संगलो PLA गा करिगुमा हिरम अमतदा मरी लेनदे हारी बीरेन अमित सागा उनख्रे PR की मपुंसी लोइड्रिंगै दा अनौब लेंगाक सेमगी वाफम सेंटर ना यारे चपचाबा मतम दी लेप्ट्री हौजिक BJP के एक्टिव प्रेसिडेंट ओइना नेशनल प्रेसिडेंट की थबक थौरम सिंह पांगथुरकलिबा वर्किंग प्रेसिडेंट नितिन नाबिनबु पार्टी सिगी नेशनल प्रेसिडेंट ओइना खन्नबगी दमक था सिगी तरागा मापगी नुंथेन फावबदा नॉमिनेशन फाइल तौरगा मिखल पांगथोकदबगी फिबम लाक्लगना मथंगी नुमित था सिगी कुंदा पांगथोलगा खन्ननबा अकनबा थबक लौखलकपगी मनुंग चना पार्टी से लुचिंगबसिंगना खंगलकपदगी ngarang नुमियुंगबा मतुंगदा दिल्ली दा चटखिबा हानागी चीफ मिनिस्टर बीरेन गा होम मिनिस्टर अमित शाह गा ngarang नुमिदांग उनख्रे पाउ चेसिना फंगबा पाउदा हाइबदा बीरेन दिल्ली दा थुंगलबा मतुंग ngarang नुमिदांग पुंग 10 रोम तारकपदगी महांगना अमित शाह गा उनदुना वरी सनाखिबनी मिफम असिदा मणिपुर गी अतोपा मियोय अमता यावखिदे मखोय अनिना पुंग अमा रोम चुमना वरी सनाखि ngarang गी मिफम असिगी मतंगदा मिनिस्ट्री ऑफ होम अफेयर्स MSA गी माइकैदिगी ऑफिशियल ओइबा वाफम अमता फोंगदोरक्ट्रबसु मणिपुर हौजिक मायउनरिबा पॉलिटिकल गी इशू सिंग पुथोक्तुना खनखि वाफम असिदा यूनियन लेंगा के अमसुंग BJP गी सेंट्रल लीडर सिंग गी माइकैदिगी मथंग थागी तरागा निथोय चेही अमगी मपुंसी लोयरगदबा मणिपुर गी प्रेसिडेंट रोल गी लेंगा असिगी मनुंगदा अनौबा पॉपुलर गवर्नमेंट अमा लेहनबदा यानिंगबा फोंगदोरकले अदुम ओइनमक अनौबा लेंगा अदु करम मतमदा वासक लौदुना लिंगदगे अमसुंग लेंगा अदुबु कनाना लुचिंगदगे हाइबगी वाफम दि लेखाइ थाद्री अमसुंग होम मिनिस्टर अमित शाह खक्ता नथना BJP की सेंट्रल लीडर सिंग गी माइकैदिगी सु खंगलकपा लेक्ट्री हाइडी ngarang gi mifam aduda matau karamna BJP na luchingba पॉपुलर गवर्नमेंट अमा लेहनगदगे अमसुंग लेंगा अदु लेहलकपदा पॉलिटिकल गी ओइबा फिबम सिंग करम मौंग थमगदगे हाइबगी मतंगदा यामना कुपना खन्ना नैनाखि अदुम ओइना होम मिनिस्टर गी माइकैदिगी अनौबा लेंगा अदुबु कनाना लुचिंग हनगदगे हाइबदुदी फोंगदोरखिदे हारी पनबा याबदी था सिगी तरागा मरिदा
Ministry asigi Northeast ki Security Advisor AK Mishra na Kuki Jo Furup singi apun baluf oiriba Kuki Jo Council Cadet sigi chairman gasu unaduna center gi luchingba singna BJP na luchingba na balenga ama Manipur da lehanaba honnarakliba sida pangba yaba mateng pangna ba wafam khangal lamba laikhrabani adum moinama Cadet sigi maike degi Manipur da February 13 2025 tagi Chalai Rakliba President Rule Gilenga Asi Maka Sangta Hanbana Chungani Amasung Karikuma Anabalenga Ama Semlakpada Kuki Jo Miyangi Mute Sinba MLA Singna Saruk Yarak Labadi Makoi Masana Masagi Tekchak Puzagadabani Haibi Wafam Fongdok Palai Ribani Aduga Tha Sigi Taragani Toya Kuki Jogi Kangbu Singaw na Manipur gi Lalhoubada Aniga Mute Singa Ministry Asiga Official Singa Delhi da Famina Duna Sanaki ba Wari Desu Karigumba Union Lengana Kuki Jo Singna Constitution gi Makada Taliba Legislature gi Power Yawa Union Territory Ama Pigani Haibi Aiba Cherol Manipur Amasung Union Lengana Pirabadi Anauba Lenga Ama Semlakpada Soidina Saruk Yagani Haibigi Wafam Fongdok Palai Ribani Loinina Kuki Jo singi demand asi mapung fana pi bana Manipur da hojik oiriba tangdu laita daba phibam sing asi kohan bangam duna mahusagi ing tappa phibam da hanjilakpa ngamgani haibigi wafam su phongdoktuna lairibani panba yabadi May 3 2023 dagi hawraklagaba hojik fabo warishin productive Manipur gi lana sina ching amasung tamgi mioi chaniga humphurong gi mapunsi mangan khibada na chana mioi lising humpurom relief camp sing da IDP sing oina changja fam lakholaklibani aduga February 9 2025 ta birena luching nuna leirambalenga aduna resign tawkhibadagi Manipur da tha adugi taraga humdoi dagi taraga nithoi suba Manipur Legislative Assembly bu suspended animation da thamlaga President Rule talai rakibani bagi phijo setpi Hindu nupi Muslim nupa upambi da thauri yalaga seminaram lei Uttar Pradesh ki Vansi da Muslim nupa ama amasung masagi chai kun taraga nipan surabi luhongbagi phijo setpi Hindu nupi ama thangja numita upambi ama dagi thauri yalaga seminaram lei ani edu makhoi gi luhongna bagi warif naba tungda aroiba khongthang adu laukiba mali haina police na chingna phongdokli adum moinamak makhoi animakta lainari banungsinabagi mari adu animak adugi imungi miyoi singna khangba laiti hairi postmortem report ki damak makhoi na ngari amasung wakat ama phangdrabasu police na thaudok adu mieng pomna maktagi thigatkani haiki Yazul kun amasung muskan kauba ani adu Pati Kumhara khunda laibasingni mi lainadaba yum amagi ingkhoda hauba upambi amadagi khunja sing hakchang sing adu yanduna laiba udakkibani haina station house officer HO Chirgaon Police Station Rahul Rathore na haiki nupi aduna luhongbagi phijol da setuna leiramkiba aduna ani adu makhoi gi lining khenaba maramdagi luhongba ngamdabagi matangda wakhalgi awabana nankiramba yai haina miyamna chingnei nupi adu atopa amaga luhongnabagi lepnakhibadagi nupi amasung nupa aduna makhoi masamak thauri yanduna sija kiramba oiramgani haina police likhul singna haiki Russia nupa amana nupi ani bu makhauri lenthatlaga hatkhrei awang gawada Arambol amasung Morjim Khul Singh da January 13 amasung January 15 da magi loinaba marup sing Elena Vaniva amasung Elena Kastanova hatpagi damag Russian National Alexei Leonov Faore haina police official amana irai numita phongdokre magna magi maruf Vaniva kuntraga taret pu January 13 da Morjim da laiba magi kada chori amana mangak lenthalaga hatki Madugi matung mahangna kona kilometer 9 lapada laiba Arambol Khulda January 15 gi numidang wairamda magi marup Kastanova kuntraga taret unana bachatki mahangna thauri manba amana mabu punsinki amasung kona magi khauri lenthatki haina Morjim police station official amana haiki hakchang anima irai numita police na lokhatkhre aniga kona na fare police control room na ngasi thorak pacherol amada police na ngasi Chwarchanpur gi New Lamka gi Bangnom gi ZMA Rotagi Nanglian Sia kuntraga manga kauba mioi ama singhat PS ki manung chanba Beng yang degi kani kilogram 16.6 ka kona na fare hari UZNE fare police control room degi ngasi numidang thorok pacherol da ngasi security force na kumbi PS ki manung chanba chiral ahaluf degi laishram thoi Elias lan ngamba kunga mapan kauba pripak pro gi keder ama ma ki mayum degi fare hari amaram da ngasi security force na Bishnupur PS ki manung chanba ningthau khongkha khunawman ning lekai ward number 4 degi na saga bam tomba kunga mari kauba RPF PLA gi keder ama su mayum degi fare hari KIA force na ba moda laiba Myanmar hunta lanmi gi outpost kudum chansin kre lanmi kun changjakre Kachin Independence Army KIA gi forcing na ba moda laiba Myanmar hunta gi outpost kudum chansin kre amasung hunta lanmi kun changjarakre Kachin state ki khwaidagi chawba ani suba city ama oriba ba moda laiba hunta lanmi gi outpost tha sigi taraga mari da loksin bangam kiba si tha amarom khut thongnarakhiba matungda KIA gi singtha ningai oina khumang chawsin ba ma oiki KIA na Myanmar hunta post loksin duna battalion Chamapan ga kuntra ga humdoi mapung fa na kudum chansin khibaga loina lan missing adubulan fa oina fa khibani KIA gi press amasung information officer Colonel Novo na thamlakhiba warul amada hunta gi supply amasung transport battalion Chamapan ga kuntra ga humdoi gi mamang maktada hunta gi guard post kaya amasung kudum chansin khibani haiki
Bamo taonda numit khudingi khuthongnabagi thodoksing thoktuna lakhi ngarang amasung nahansu mafam aduda KIA amasung hunta lanmigi marakta chawna khuthongnaki hairi mamang chehigi December 13 dasu KIA na Bamo da leiba Myanmar hunta lanmigi infantry battalion nifuga taret amasung ordnance depot Chatruka nifuga mathoi khudum chansin ki KIA na infantry battalion nifuga taret mapung fana khudum chansin nabagi damak hunta lanmiga akanba mawngda khuthongnari haina su atopa source amana phongdoragli Bamo township ta hunta lanmi amasung Kachin Independence Army KIA gi marakta khuthongnaba haukiba ase mamang chehigi loisilamdai amasung chehi asigi hawalakpa sarukta gini haujik fawbada KIA na Bamo airport yauna artillery battalion chahumga humfuga taruk arm battalion Lising tarit ka taruk amasung state tank battalion khudum chansin bangamkhre Lellaga Kuki Jogi Lalhoubada singda thamkiba chaksin wafam ngakno chalhalu Center amasung Manipur government na ingta palehena bakhuyek pinariba Kuki Jogi khulai pai balalulup singi mathakta Union Home Ministry gi makok thongba official sing amadi Manipur government gi makok thongba official sing na review tawbaga loinena chaksin wafam thamkhre karigumba Lellaga ka yanakiba ground rule thugairabadi action loguni haiba wafam asi thenglabasu thengna Lellaga ke chumba khongthangni Guwahati da yumsakishan numita joint monitoring group na chathakiba review meeting aduda Chin Kuki Jo khulai pai balalulup sing suspension of operation su gi ground rule sing review tawkibaga loinena tampaki mafam singda naknana lairiba designated camp taret athuba matamda hongdoknaba khangankiba Sankhai thumkai lepa makhoi gi cadre sing camp singda lengdana laigadabani haina khangankiba adu state asida thokliba wathoki warosin puraknabagi damak lokhalakpa khongthangni lawi center amasung state ki maikai digi hokiba 2023 gi May 3 dagi irang thokpa horakiba matam adumaktada thorang ase lokhalamba tarabadi hawjik oiriba phibam asi oiramloi so gi ground rule thugaiduna miyam hatpa yumkai mai thaduna kham thengba ake khangpiba terrorism chathabada free tharakiba dugi nungi oiba maram kari leibagino haiba khangba ngamdana leiri Makhoina center amasung state ki mathakta leibagum lo makhuta paisinduna chatharakiba war crime matam chana laksin hodabadagi wathok asi national issue oirakibadana thana malemgi issue ohennaba thorang fawba lokhalakibani adubu amabu oiro central government gi nungi oiba aronba agenda leiba tarabasu Chin Kuki Jogi separate administration gi demand kaidongwai da piru haiba chepa firef khangan ba leib ba makhoi gi demand fangdriba fawba khongjang handokloi haibigi firef loba ngamliba asidagi khangba ngamlibadi separate administration gi demand toriba terrorist singi landa asida mapalam gi khut yawi haibadu tasing na khangba ngami adubu handakta Union Home Ministry gi makok thongba official sing amadi state gi makok thongba official sing yauna sugi miyut singa punna mifam pangtoktuna sugi ground rule sing ngakna chataba tarabadi chapchaba action lokhanaba section wafam thambaga loinana tampaki mafam singa naknana leiba designated camp taret athuba matamda handokkhina bakhangan khiba aduda manung kannuna thabakta onthorakta batarabadi Lellaga kari action lokhalakadage haibadu miyamna yengba pamli karigumba lamhen thuhenba singi mathakta action lokhalakta batarabadi Lellaga lokhiba wafam sing adu khoisaunarba miyamgi pungning fathanaba lamhui losinggi tat oigani miyamna landa asi loktunaba geopolitics ki landani haina pendabagi kholau adu achumba kholau ta handanaba honafam thoi mapa leibak foreigner singna luchingba Chin Kuki Jogi Lalhoubada singa Lellaga ka su sign tongna Makhoibu yoktuna thamlubagi mahi oina leibak apunba saktam thugaina balandarakibani haibasi khanthabaga loinana matam chana laksin hodaba tarabadi aruba phibam oirakani waref kaya laurabasu waref adu thabakta onthokpa ngamdrabadi waref lobagi kanaba leite Chinga pandamga samnadrabadi fudit tamangjong chongbaga pangkhakni former CM N Birena Union Home Minister Amit Shah ga unakre chaliba January tha sida state asida popular government ama semgani haina thajanari ngai cherakta Central leaders singna korakpadagi ngarang Delhi da chatkiba former CM N Birena Union Home Minister Amit Shah ga unakre hairi Pausina makhata na hairibadi former Chief Minister N Birena ngarang Delhi da thungbaga numidang pung 10 taba matamda closed door da Union Home Minister Amit Shah ga unaduna pung ama romchupna wari sanaki Union Home Minister ga unakiba dugi matangda hujik fawbagi oina official statement amata phongdorokpa leitri adubu yamna thajaningai oiba source amagi matung innadi Former CM N Birena Union Home Minister unakiba duda state asida hojik lairiba political situation amasung athuba matamda popular government ama semaga mari leinana wa khanaki hairi makhata na former CM asina BJP gi national leader kayasu unaraba yai hairi panbayabadi Kuki Jo singi maikai digi popular government semada Kuki MLA sing saruk yahalloi haina phongdokhiba amasung Guwahati mifam na warif lawba laikrabasu mar thadau amasung paite furuf ki MLA singnadi popular government ama semada makhoisu saruk yaningli masimangna Guwahati da handa Kuki su group CSO amasung Kuki Jo MLA singi oina pangthokhiba khanaba mifam aduda Kuki Jo gi MLA tara leibigi manungda MLA manga mifam aduda saruk yaba lakhidabani